अहानबदा मरुओइबा पाव जोमी की लुचिंगबा सिंगना चीफ मिनिस्टर खेमचानगे उनदुना लमदम असिबु इंगतप पुरकनबा होनबदा जोमी सिंगा सवटकनी हाइबा वाफम थमख्री अमसुंग लमदम असे थोगलिबा चाही अहुम हेलबा इरांग असी असेंबली दा खनद्रिबा मखै लमदम असी इंगतप पुरकपा ngamloi हाइना इमागी मैरागी प्रेसिडेंट 𝐻𝐸𝐯𝐞𝐰𝐬 फोंदोख्रे खुरुमजरी नॉर्थ ईस्ट विंडो टीवी ने संदोक्चरिबा नुमिदांगी मणिपुरी पाव मियेंग ताबिरिबा पुग्नमपु अहानमक्लदा तरामनौचरी हौजिक मियामदा पाव संदोक्ना पीजरी जोमी की लुचिंगबा सिंगना चीफ मिनिस्टर खेमचानगे उनदुना लमदम असिबु इंगतपा पुरकनबा होनबदा जोमी सिंगा सवटकनी हाइबा वाफम थमख्रे यूनाइटेड जो ऑर्गेनाइजेशन जोमी चीफ एसोसिएशन अमदी जोमी काउंसिल के अपुनबा मिहुत सिंगा चीफ मिनिस्टर की सेक्रेटरीता चीफ मिनिस्टर का उनखिबा अदुदा लेंगाक असिना लमदम असिबु इंगतपा पुरकनबगिदा लोखटपा खोंगथांगदा जोमी सिंगा सवटकनी हाइबा वाफम थमखी हाइरी मिहुत सिंग अदुदा चोरचामपुदा मल्टी यूटिलिटी हॉट अमा साबिनबा हाइजकी पनबे आई चाही ओम हेलबा इरांग असिगी तुंगदा मिहुत कांगबु अदुना इम्फालदा लाकुना सीएम गा उनबा हंदकी असिना अहानबनी सीएम की माइकेदगिसु लमदम असिगी इंगतपा पुरकनबा फुरुक खुदिमक्का वादी साननबा थौरांग पाइखली हाइबा वाफम थमखी A delicious lunch, and we are very grateful that the state government is reaching out so that we could work together for the development of our people and for future peace. I'm Mary Jones, Secretary, Information and Publicity Zoning Council to be Lakani. Hozikta Tahi Ahum. अदुगी लोइबंदा की मसी इम्फाल लाकसे इस वेरी सेम यादू नाइजे कोई मणिपुर वैली हिल्स की रिलेशन नहीं दिसे अदुम हजर चक पसे पावी अदु खखत ना जस्टिस हाइसरा कोइना वाबा थिंगबा सी तही हम मनुंदे कोइना थिंगबा से reconcile नफ्रेगा looking back to our safe culture haibatan aduga ingda hagadi haibase wa pham se thamdi. I wish, and the Zomi Council wish that peace should return to Manipur state, and people should work together, people should interact. लमदम असे थोगलिबा चाही अहुम हेलबा इरांग असी असेंबली दा खनद्रिबा मखै लमदम असे इंगतपा पुरकपा ngamloi हाइना इमागी मैरागी प्रेसिडेंट 𝐻𝐸𝐯𝐸 फोंदोख्रे वाफम सिंग असी इमागी मैराना स्पेशल ओइबा असेंबली सेशन अमा इरांग असिगा मरी लेनना फंगदबनी हाइना असेंबली दा थोमजिनबदा फोंदोखिबनी महांगना मखाताना हाइखिबदा थोखलिबा इरांग असी फुरुप अमदा लोइरबा मतुंग फुरुप अमदा अमुक ऑनसेंदुना लेरे हाइना फोंदोखि पनबे आई खोशाउनरबा इमागी मैरागी थौमी सिंगना असेंबली की सो लोनसंखी house the phangdaba opposition ruling hai balai the member khuding mak to leader of the house to so laga si wari sana ba mathau tare marandi ngasi bauta assembly de gi leba si ki kannaba decision am the logo ngam daba charter of the manga happy but bauta session am the ko biu special session na daga motion session ko raga phambi hai bas bauta ba cabinet decision logo ngam daba to badu lai bai kana drabani ne husi ti wari sana ba mathau tare agoi han imai mai de gi pizai adu mu ya da na imam am toroga sirin protest toroga mu pizai madu su ma respond to de aduna tak padi uksi thawai da baba praja koina moide mire poina thagat thibani sigi member hoina banna pitchalan ki baga ta to gasina mo koina phoi mu si thawai da base hemalle haidana chahi om kai bari churaba hanati baitai khaki lan wala boto gasi naga da yoksale mathang da kanam yorok to no sungai legi dore braba akoi mani puthuai ba sungai yaroi house family ka haidi ba charter of diman maga se decision lo bi ha base imam yang ki khomjani hanjo haloi moi lak ti ba haloi
lan si ni su ko da ai ba le ti hana di flo pa ba da ro ba do flo ni su genera ga po se su chi he ni ti ke mu shi pa sum ba me am si ki maram ko ra ka da ki matam da ai ba ni chai su ro amor ri ken su han bangam da ba khara jangal len to bu su jangal la ga su khazana ne ta la le bang mak ta ba re na ka do su ta ba mo su justice ta su wasa bi victim na si kan ne har ko ta ka ta to mak ta ba ko yi su dai ni ba sarkar su ko yi faltu ki ta su ne ba du ko na hai na pur khudi mak to ta se na aboy mari mga ka da re kevin expand to ba su ngam de kem na mak tre su purak pa da ko di su wasalak pa mo ne praja me amam ti hing bani na sarkar si makha da aduna maram boy ra ko na ha na ko senanda ko charter of demand pije bani adui matung da mu praja baza da ma me amam phamam ne adui matung da mu akoi ima ka pan thoi bi sta mu phamur bani adui matung da akoi last oina mu 5 days tha bani asi 5 days se su bada ma kevin mi pham di phamdi ha badi yaro ne media na su ne ka adui ta di phamming ai matam tu da high session sima kong na bagi ma re cabinet tu da decision lo bi raga governor da pp raga speaker om da to raga athu ba da phambi wa kai no do ju parliament da sumon su session pham bani na po tu sidagi bill do pass to kar kan da ba tu ek olak da ba ha ba tu gi step tu ma mu yeng ga su akoi ya amata oina lai ha ba pot se hujiti to ba yare basna leader o halaga koi kyam koi na hingi to no ha bas ma gi su koi na praja me am da su kyan ta ba masa da ma thau dang lai na thabak to tra ba ha ba se akoi loi ra bani asi state force lai ba ku di mak su ngai re baitai na nga hale naga gi na naga na hale kuki na kuki siti sieng na session ko ba matam yo ra bani kha taruk hel la bani usi February da lo hi bani usi asi July lo ra bani August di compulsory ko bo su bo bani adu na thau dang to ga hai be agenda manga se pass to biro no bill oina ek pass to thora ek on to biro thabak to ro nang su santi oina lai ne ba ngam dre to na tok tho ba ngasi su hai si ngam dre ka di pham du paisa lu no cabinet po ta expand to bo ngam dre ka di nang kari kana do no ba CM ma ne na pham ba gi a tha tok to ba CM do matam ma da ngang ki ba po to na sa da han jen le bo ji akoi gi ko tin silaga le mai da tai ha ba pibam do agas ta tin silaga mai da tai to matam du da ngang ki ba na sa su minister mo oina ngang ki ba do ngasi su no da tare ba aduna maram boy ga husi su matam le di thodang lo biu lo bo ngam dar ka tok so na sa na lem na masina kwa de best hoy ga ni cabinet decision lo to biro koi se na ba da president rule do mu ngai tre vice lai na thabak to re na to bune do president rule ki matam da di isai chu om da pha de ba am se da to matung da somon am da thara pa lai ki de ba adu ngasi sarkar sai gi state panjara ba matam du sarkar lai na isai su me am ji gi defense to da thok ki ba me am do ngasi MSUgi humpumathoi suba chaklam khongchat ningsing thoranga mari leinana thabum mama chupna pangthokadoriba regeneration month ki saruk ama oina ngasi kwakathel da leiba RM school da mobilization campaign ama salam changkhonba secretary general MSU headquarter na luchingba team amana pangthokri ngasi ki campaign adu da secretary general na makhata ki lisang sitna lamdam asida mikha pona amadi mipal tangbagi hainapi leirakpana ngasi de aikhoi gi leipak asi nongma gi mipal tangba helakpada natana migi mateng yaudrabadi hingba ngamloidabagi wakhalon kaya farokpa asida MSU na tungi yumbere orakadoriba mahairoi singda mipal tangdana iromdom lepchaba ngamnanaba wakhalonda hariba mathau sangba thabumasi self reliant manipur ama oinabagi pandamda pangthokpani haiba wafam thamki loinana academic campaign asigi sarukama oina Imphal East district ki manung channa leiba Tamfa quality academy amadi SV Gadwell school houtel hariba school anidasu Imphal East district committee ki secretary general Nongthungbam Rakesh amasung district committee ki thomi singasu academic campaign asigi sarukama oina haurafam masak khangba mating leiba mahiroi khunai amagi damakta mahiroi singi pangfadraba thodang singi matangda wafam kaya phongdokhi Mapangal kanba khunai ama sengatnaba hotnabada lamdam adu da leiriba miyamna mayai kaba nisagi ipaktagi lapthok hanba mathau tai haina coalition against drug and alcohol kada gi president hizam priyokumana phongdokri wafam masi kada PIC Phayeng CMO Imphal West social youth organization sanjembam amadi sanjembam apunba mara paibi lop kapuna khusamana sinkiba Imphal West ki nongju Sanjamam Community Hall da pangtokiba nongmagi oiba lemna layingbagi thoranga mari lenena phongdokhibani
लेमना लायेंबगी थौरम अदुदा पुन्ना मियोय चहुमरोम हेनबगा तोंगा तोंगानबा मसा मसागी अनाबसिंग येंथोक्खिबता नतना मदुदा मथौ ताबा हिदाक लांथक्सु लेमना येंखि President Hizam Priyokumana makha taraduna lamdamasi mapangal kanba mathona leiba mafam ama oinaba hotnaba lamdamasida leiriba maruoina inkhalakliba naharol singbu mayai kabani sagi ipaktagi lapthokhanbada mathau tai khanduna kadana chahi kayagi mamangdagi hauduna mayai kabani sa thingnaba kanna honaduna laklabasu laingak asina tawgadaba thodang sing lauduna ngasi fawba leiri loinana asibu henna chawkhatnaba hotnabada hanadagi hauduna kadana sinduna lakpa health for future gi thoranga mari leinana ngasigi free medical camp asi pangthokpani loinana lamdam asigi miyamnasu masa mahu fana thamduna mapangal lamdam ama oiba ngamlakpada aikoi yegnaba singa thengnabada hena khudong chaba amasu oigani amadi kadana changsiliba lamdam asidagi mayai kaba nisa maru fangna karamna muthatkadagi haiba asida laikai laikai gi maina paigi singda ningthina gyan tahanduna changsiliba khongjung asida aikoi amata oina changsinba ngamlabadi nisa mapung fana muthatpa soidana ngamgani hainasu fongdokhi Jinjang kaiseng dua mapangan kanba bersama program kau mana ni panam beza masih health and sensi sendiri masih maruina kau ilam dan masih merah pagi langsung sendiri pun merah pagi dua club ki seluruh sincu kau hari ber health camp seda mateng pangbi bersih si kau kudimat tu itu program kau lena sanction ni ada ni kau langsung maruina kau na kadang sanction jadi bersih kau Rangam Manipur si tasing hakan sida maruina kegi drug free oiba selam ko minana bahana bada aikoina hariba health camp sisu mukun mana aikoina sathar pugana lapa lambel makang hariba lambel siga iroina na ngasi kegi Manipur gi society sida leiriba aikogi kunai si kanana bahana matanda maruina aikogi nisasi atau kamna kana aikogi lambel stigi lenai dagi kuntat kadagi hariba kosi ko pan sida lambel stigi leiriba club sing mera pagi sing aiko dari yarak bagi tanzama koi lakwa ngasi mak leriba ekoi lenga sreja leriba ekoi musing sina ekoi misaje mapung phana muthalling da bagi mo man bagumba ekoi lambe umku urpasya tasena kan seda ekoi nadi kwaidi la thibani na ekona lojeng adu marmar kan seda ekoi leriba namda masigi manipuri haru khunai sai masi kwaidi mapangan kanba masamu khoba lamdam mo ohelsi hai targadi ekoi lamdam stegi ekoi maruina Mayang Imphal da leiba Prabhavati College ta Directorate of University Higher Education na approved post pibada ningthena yengshin bidabadagi mami chawnga tare haina social activist Asim Roshan na malal sirakli press thadorakpa video footage amada mahang hai kumja lising ani ga 13 December tang 18 da college asi added status piramba matam adugi lengak na post 13 ki ming thoknaba list thabaga employees sing appointment ki date of joining da aran ohi kaya Chatharambagi Kudam Changdam Kaya Fangli Chayasigi Jun Kunmapanda Directorate of University Higher Education na Pirakpa RTI Amagi Paukumdagi Aran Ahui Singasi Matangda Khangbangambakibani Kumjali Singani Kungamari March Tarahumdoida University Higher Education Approved Post Sign Gip Piram Liba Employee Lista Date of Initial Amadi Date of Joining Sandok Semjin Tauramle Masigi Matakta Director of Higher Education na su approve tauba matamda UG ki kangun amadi Manipur Government College Lecture Recruitment Rule 1999 1997 amadi 1998 na chingbagi kanglon singak na chalamdaba thengnari college asida quality oidaba ojakaya hapchilambasu thengnari aided college singna Manipur Education Code 1982 khudong chaba lauraga quality oidaba candidate kaya ama thabak hapchinduna matam gi lengak na lowshili jab manaba education system amada aided college ki oza lobada amasung college ki assistant professor lobada manadaba kanglon chatnariba asi lengak na yengshin fam thoi hiramasi ki matangda mari leinaba singna miyeng changbiduna loinana aran ahui sing asi semdoktrabadi logi mateng lauduna sem saduna leire haina mahakna makhata na phongdorakhi government sida piriba government gi 22nd November 2016 da sab manana added college kharagi koi additional post pibana singba singi koi order da
hariba ngasai Pravabati college ta piramiba relaxation sing ase chap manaba mong da so hariba college sida pi tobu Honorable Manipur High Court na hariba government gi order ase masi set aside tawre haidana hariba tarik sida lauthokre government gi madudi magi matho oijabanina mado kaishu thoidokpa kothinjan gi ba kaishu leite hariba regulation 2010 the state will be competent to relax any such age limit and to that extent the implied order dated 22/11/2016 is upheld haidana aduga unqualified oiba Manipur government college lectures recruitment rules ta yadaba mayamama adagi UGC gi RR 2010 da qualified oidaba mayamama initial appointment da hariba RR sing ase fulfill oidaba mayamama hoi yaukshali base mashi athuba matamda Team Dr. Roman Kumar gi matenga loinana langban hiram khong marin tengthokri haukiba numit kharani asida nong chukibana maram oiraga chahi asigi oina khangabo pa 3 makhale kai gi lofom kaya low hullaba matungda low pari chamarom ising thumjin kiduna low uba yadana lairakibadu langban hiram ising khong asi tengthoklaga ising thumdana lairiba lofom sing low uba yana bamawongda amadi lofom asida lairiba sing asi Pat Tana Chenthakhinaba Universal Farmers Organization Khangaboka Team Dr. Roman Kumar Khosam Naraga TDR na achauba mating pangduna Khangabok amadi tentha taba fawda cheliba ising khong marin asi tengthokri Langban hiram khong marin haina miyamna khangnariba khong asi Ecopat Khangabok Kaifa Pat Lokun Lohonbi Lokun Mongnubi Lokun Laipat Lokon Founder Cheliba Khong Marin Amani Hairi Social Worker Dr. Roman Kumar Mangangna Fongdorkibada Haukiba Numit Kharani Asida Chukiba Nong Namaram Oiraga Khangabok Part 3 Amadi Tengnabada Lairiba Lokon Sing Ising Thumjinduna Law Uba Yadaduna Khangabok Amasung Tentha Taba Fawba Cheliba Langban Hiram Khong Asi Tengthoklagadi Lokon Asida Lairiba Ising Asipat Asi Tana Bachen Tharabadi, Lofom Sing asi Ubada Kudong Charani Haina, Lomi Sing na Hairupadagi, Kong Marin asi Tengtoklaga, Low Pari Chamarom, Low Uba Yadana Lerambadu, Uba Yarani Hairupadagi, Mating Tauduna Mahagna Hai, Makata Nasuk, Lomi Prazagi Damakta, Achoba, Mating Kaya, Pankini Haina, Mahagna Makataki, Makata Rapada Universal Farmers Organization, Khangabok Lomi Luki Kesha, Tawai Pubiriba, Atho Kumana Fongdorkibada, Laukon as a low huluraga, Ising Tumjinduna, Lomi Kayana cook the could haptuna Awaba Kaya Mayukna Duna Lake Kibani, Adubulomi Kayagi Achoba Todang Loduna Lakliba, Team Dr. Roman Kumar Mangangda, Lomi Loof UFO, Maikadagi, Mating Pangraba Hajarubada, Masamak Lakbiduna, Lofum Singasi, Akoibada Yingshin Biramba Amadi, Achob Mating Kaya Pang Biduna, Lomi Praza Singbu Puning Togot Biramba Amadi. Makata nasu mateng kaya panglagani haibagi thazaba pibiramba bu Lomi Praza miyamna mahapu thagatpa fongdorakli Ekoi khongmari lachini haiba khongmari lachi chengma matamda ekoi gi kaifa pa lokon da leibiriba adigi lohonbi lokon mongnubi lokon lepa lokon adigi panghal chaiki muslim chaiki haidare ekoi gi akutpa kheti lekai gi lokon sing asi da leiriba ising punamak asi hairiba Amato Oiraba, Kong Asida Punna, Udagi Dorimni, Maramaduna, Lomi Mayamna, Hajarapagi Matuna, Lomi Kamitina, Chen Sungduna, Hajabadagi, Ekoi na Amata, when the Putok Sariba, Ekoigi, Kudapum, Roman Kumar, Social Worker, Ekoi Dr. Roman Kumar, Hariba in our Wasina, Asikum Lava, Asikum Lava Suriba Sida, Ekoi Angamba, Mating, Karata Wirami, Adumakataba, Kayasu, Ekoi Awalaba Kayasu. Koi now Romela Sina, at a weekend highway, Silomi Committee, a koi Suriba, Silino Mayamchida, Tajabat, Hamiramaki Damakada, a koi Lomi Committee, Maikaidegi, Arza, Kungang Ama, Koina, Equina,
हाइरिबे इनाव असिबु इनाव हिना तौरबा थबक थौरम खुदिंग मक्ता अफबतो ओरसनु हाइदुना लौमी कमिटी की माइके नोमगी ओइबा वॉलंटरी ब्लड डोनेशन कम अवेयरनेस कम अमा पांगथोखरे हारिबा केम अदु सेकेंड इंडियन रिजर्व बटालियन IRV नारायण सेना इंडियन रेड क्रॉस सोसाइटी बिष्णुपुर डिस्ट्रिक्ट ब्रांच चयाता फाउंडेशन मैक्स SBTC NHM manipur amadi blood center जेनिम्स पुना खोसमना सिंधुना सेकेंड IRB कैंपस पांगथोखी थोरमदुदा सेकेंड IRB की CO हॉब्सन सापम IPS 7MR की CO सरदा लाइश्रम IPS ब्लड सेंटर जेनिम्स की डायरेक्टर डॉक्टर 𝐋𝐢𝐯𝐞 IRCS बिष्णुपुर डिस्ट्रिक्ट ब्रांच की वाइस चेयरपर्सन चबुंगबम सनातोंबा सेक्रेटरी डॉक्टर हुइड्रोम रोमेना अथोइब मिथुंगलेन अमदी वांगांगलोय ओइना सरुक याखी ब्लड डोनेशन कम अवेयरनेस कैम्प अदुदा नारायण सेना खुंजा अहुम याउना नुपी अमा नुपा कुनगमापन पुना मियोय कुंथ्राना लेमना ईपीकी ब्लड डोनर खुदिंगदा इकाई खुमनबो उतना सर्टिफिकेट ऑफ एप्रिसिएशन पीकी अमदी वांगांगलोय सिंगना ईपीबगी कानाबो सिंगी मतंगदा वांगांगदुना खंगमिनकी कैम्प का मरी लेनेना हॉब्सन सापम IPS ना फोंदोखिबदा खंगदबना कीबदगी अमदी लाना खनबदगी ईपी नदबनी मरमसिना ईपीबगी कानाबसिंगी मतंगदा अखंग अहिसिंदगी खंगदोकलगा अकीब लेतना ईपीबा याबसिंगना ईपीरसी हाइकी Analon Christian Institute na Institute asigi ahanbo oina Science and Art Exhibition pangthokre Curiosity creates creativity inspire haiba thimda pangthokpa exhibition aduda Harangbung Station MES Jenio Chandel Joseph Khamba Science Supervisor Chandel Dr. Wilson Songshir Food Safety Officer Chandel su saryaki Exhibition adugi category 1 class 1 dagi class 6 ta class 3 gi Langhu Kimrose Sangtila Awungshi Amadi Modang Dangshuwagi The Invisible Ink na winner Reiki category Anishubada class 7 day class 10 Fawagi Oina class 10 gi Karung Wangnaitang Kom Varina Rongtol Totoni Sinrong gi Simple Electric Generator na winners Reiki category 3 gi class 11 amasung 12 ki Oina class 12 ki Rongtol Shunglungam Karuna Kefil Amadi Rezi Laibongi Microplastic the Invisible Pollutant na winner Reiki Thorongi Arubada Makok Taraba Singda Manamatum Singh Yentoki Department of Education Manipur award ceremony ama MSFDS ki pangthokre handak pangthokiba bosem naloba examination at government school dagi mark wangna pass chorpa singda mana yenthokpagi thormaduda CM Yumnam Khemchan Education ki Commissioner IAS and Jeffrey Council of Higher Secondary School ki Chairman 𝐷𝐿 Saryaki Observance of Patriots Month 2026 kamari lainana Music campaign ama flag of Taugani Hairi Upon Manipur Matam Isai Kanglu Amiki Maikadigi Tadorapa Cherolamada Music campaign adu Hayeng Kangla Western Gate Tagi Ayupung Nipan Makaida flag of Taugani Hairi Makataba Oina Pungtarada CC Higher Secondary School Imphal the campaign adu Haudopagi Thormamasu Pangtukani Hairi Contribution among either things are put out. I could be either labor, so maybe Singamaka school, though, either Yana Baport government under the Father Tara American Demi. So, Nasidi, Father Study and Kai in a lady, and at the same time, Angan Taramanga, Native Pavada, Nippon, Past of Brazilian. Tanzania, Asuyam labor, Iran, Tukiba, crisis parents the Su, and for Isasi, the Wazasina. I don't give a education, serious in the lower Canada. We money the Halande, Mamang the Puy. Evanna, Piggy, Manipugi, Manipugi, Imasing and Lupising and Logi, what to down the day, Hoga, we do Pilan, Imakin, Tohan, but the Piggy, Singi, Piggy. What I need I do. So I go the Manipur Kunaida, Piggy, Manipuri, Lupising.
ꯂꯧꯔꯤꯕ ꯊꯧꯗꯥꯡꯗꯨꯅ ꯄꯜꯂꯀꯥꯟꯗ ꯉꯁꯤ ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯉꯤꯅꯣ ꯍꯥꯏꯕꯕꯨ ꯀꯃꯟꯋꯦꯜꯊ ꯒꯦꯝꯗ country mayam am sanari India ka sanari mayam sari only manipuri ningol amakhtana gold medal pangi India ki kuba photograph likewise I'm witness proud of TGIR secondary school 17 award given the 11th position holder yaw se asagi manipuri women empowerment is itak na dosu yare npi masa singna ima singna loin ma ngena empowerment loisala pada Scotland ki city ama oriba Glasgow da haukiba July thagi tang kunhumdoi dagi hauraga August thagi tang ani fawba chathagadaba kuntraga mapan ngapigani kuntra manga suba Commonwealth Games 2026 da judoka takhelambam inunganbi devi 70 kg da sanagani games asi Asia asigi oina India gi oina judo masana da nupa manga amadi nupi manga na sarug yabagi manungda Manipur gi sanaroi judoka takhelambam inungan bisu amani loinana mayang ifal dagi coach angom Anita Chanusu games adugi damakta yauki hari Aroibada maruiba pau amuhana Zomi gi luchungba singna Chief Minister 𝐶𝐤𝐯𝐞 unaduna lamdam masibu ingtappa puragna honabada Zomi singna sogakani haiba wafam thamkhri amasung lamdam ase thokliba chahi om helaba irang asi assembly da khanadriba makhai lamdam ase ingtappa purapak ngamloi haina imagi maragi president 𝐶𝐤𝐯 Sujatana phomlokri Northeast Window TV na sandok chariba numidangi manipuri pau matang sa losinjari miyeng tabiri pa po na mapu amukaso hana kurumjari. Haksang panathamge hairabadi iramda masimaktada leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layengbagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layengjari aduna state wangmada amu karigi chatlugani aikhoigi manipur da su hojikti awangba thaki health care fanglabada matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi afaba thaki layeng patap yumpham oiba service lobiyu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabai Soi Imphal East Lengsin birau natraga aikhoigi phone number 6909390666 ta call to birau